ngasi phonghiba se phongsingi maruiba pausin khongacharaga mayamda share tawjage ahanbada computer center da huranba sanglam lei nongmai kapada misam ama soklei Imphal East police ki manung sanna hapta mana inkhol leiba waris computer center da huranba sangi haiduna club na phana na bohot na ringaida nongmai kaplak padigi misam ama soklei hairi thaudo singarang numidang pung 8 makhairam tabada hapta da mana inkhol leiba waris computer center manakta huranba sangi haiduna waris masana minuthong hapta Golapati Athletic Union MHGAU gi secretary Suresh Khan da pau pirakhi matamadu Suresh Khan na dukan adu da sanglubada warisna maki computer center adudagi huran khiba adugi video clip yanganki tanja adu da dukan manung da lairamba MD Ali hairiba miyo asina secretary Suresh Khan karigino nangna huran mami kankhaliba haiduna SARS kya toraki adubu Suresh Khan ID club ki secretary ni warisna kaurakpadagi mafam asida lakibani haina nakal anigi marakta ningai sandana rakhi madugi matung mapan miyam lang narakpa tabadagi mafam aduda hana lairamba mari sunglai lainadaba aligi mabain haiba MD Altap sai kuntra apokpa Faizur Rahman Golapati auto parking mamang asina mahake license gun putholaga nongmai round mari kapki maduda MD Sher Ahmad sai kuntraga mari apokpa apabi hapta mana inkhol da leiba MUSC oi thangba khobom da panbadagi North EOC da leiba Ras Medicity da pukhatuna laikana khre makata na khoisauna raba miyamna nongmai na kapriba MUSC gi yumda attack toge tawbuda club na khambadagi tawon khite thaudo adubu yaningdaba phongdoktuna United Golapati Hata Development Council na sinduna ngasinung tilpung ani makhai rom tabada hata mana inkholda wakat mifam satakre wakat mifam aduda nongmai paiduna misam praja soon khiba condemn tawi gun culture gi mayokta hata Golapati na lepli mi kung na taba miyam marakta nongmai kapa yaningde amasub nongmai kapliba miyo amadi ali hairiba miyo asi government na serak pibiyo haibena singba tuan ba play card kya painakhi haina su pauksi esna makata na phongdorakli makhaja tharak point atopa maroi ba pau kharanamu NRF ki nupi kader ani NSN ama fare Imphal West District Police Commando amadi Women Police ki apunba team amana ngaranung thilpung ama makhairom tabada Manipur University gate ki mayokna bada leiba haijangang ima kaithel gi National Revolutionary Front Manipur MRFM gi nupi active kader ani fagat pangamkre Faraba nupi kader ani adudi konthojam ongbi bema allies Bobby sei kuntraga taret mapuroiba ke premjit allies ni mai kawi laifamna waithau konjit maning laikai hujingna khan norem laikai da leibani haidi amadi S ongbi mimi sei kuntraga manga mapuroibigi maming S okendro laifamna waithau kyam sifai degi ni haidi police ki pawn hai faraba nupi kader ani asi party asigi finance secretary nong pongan ba allies Dabalo kauba amagi makhara thabak tawbani haiba khangmangamle makhoi anina demand letter sizinaduna general public sing amadi private clinic singdagi namphud yamlaba sel khonggatpada sienaba amadi party asigi khusu khulai puthok pusin tawbada hakthengna sienaba miyoini hairi makhoi anidagi mobile phone amadi number thadriba Honda Activa masu recover tawki pharaba nupi kader ani amadi phagalaba polam singaloinana legal yoeba thabak lokhonaba singjamai Police station Kushina Kre amadi case amasu register to Kre Hairi Amaramda Sandel District ki Krishna Construction Company amasu Sandel DFO da ransom tan baga loinana Christmas kumai mangoinana bom pokhai hanana bo hotna bani haiba miye ama fare farba miye adudi Sandel District ki Thamla Khulen village tagi Sangkhai Biren se yankhai mapan apok palai khidraba SK dinamnini hairi mark NSN KNK gi thabak toba miyoini hairi Maki mathakta case ma lokhatpaga roinana numit taraga mangani judicial custody da thamnanaba remand lauthakre haidi hena su pauksiation makhatana su phungdorakli yamna ngakliba pawma mayam da share tawjage mayam su khorang na taningadaba pawmani UK dagi leba asida pairakadaba flight khudimang December 13 fawba suspend tawkhredugo mayam ngasi flight na makhoi India da thunge UK dagi pairakpama positive oiba miyoi thengnaba yauri mayam da paw masa khaina mayam da share tawjarake England gi mafam khara yamna thuna launa ganba mutant COVID-19 virus sparks na sandorakpana maram oiraga UK dagi leba asida pairakadaba flight kudimak December 13 fawba suspend tawkhre flight suspend tawkhibaduga mari lainana civil aviation minister Hardip Singapurina
Twitter thadorappa warol amana hai UK gi mafam khrada yamna thuna sandokanba mutant COVID-19 virus na leba aduda akanba saithing piba horakpadagi UK government na phongdokraba matung flight suspend tawnaba phirep laukhibani India ra COVID-19 virus nabagi sang nomonomgi hantharlingai maraksida UK ra khanghauduna sanduragliba mutant COVID-19 virus leba asigi miyamda mi paiba pokalle leba asida virus makhal asi makhatana sandorakpa thingnabagi pandamda lokhatpa khongthang singi saru ama oina UK digi pairakpa flight suspend tawnaba phirep government na larokhibani hainasu pawsina makhatana su phongdoraklibani duga ma'am ngasi gi oiba update ma'am da share tawjage kari kari thokibano haibuki matangda yamna ngakningai oiriba paw mani ma'am na hojik sarang ni ringai talak asida ma'am ngarang nungdang athengbada London dagina pairakpa flight ama Delhi da thungkhre haiba paw ma laire ma'am sigi thungiba flight sida punna miyoi crew member yauna punna passenger sani go hompu go taruk tonga ko sida miyoi manga amadi COVID-19 na positive oire haiba paw shini ma'am aduga hojik UK si ma'am na ji atopa laibak singda magi flight UK di paitro flight sing thingba hokrabani ko India da su thingibani sigi makhoi gi sample miyoi manga sigi sample si loroba matungda NCDC da moi research tawna pagi damak ta thakre hari aduga makhoi su positive oiriba miyoi manga si su makhoi gi care center da thakre haba pawma national media sing na phongdorak po afama ma'am da share tawjabani aduga chapchaba update ma'am hore nungdaram phongba chi phong singdi lokhachraga ma'am soy na share tawjarake aduga makha sa thrak point na topa maroi ba paw khara namu phibam khara phagalagbani na ima kaithel ahum roster system da hangdokpa chumgani M Tombi COVID-19 laina laisat asi khara phagalaglabani na Manipur gi ima kaithel ahum asi SOP ngak roster system da hangdokpa chumlagani haina Sivesena Manipur State Unit ki president Moirang Thep Tombi na government ki pungning singsilakli ngasi Sivesena national leader North East ki observer Dilip Panigar Imphal da laktuna party asigi organization amadi lakadariba mikhal kya gi matangda wa tanakhibaga loinana nauna party asida miyoi kya yorakpagi achamba thoram amada wafam singa si phongdokhibani Moirang Them Tombina makha taraduna hai COVID-19 laina laisat asi khara pharakpana Regional Institute of Medical Science RIMS tasu OPD hangdoklagani laukthokre atopa state singda flight ta lakpasing COVID test tawba tokrabani maram kaya asi leibana ima kaithel ahum asi hangdokpa sumlagani ima kaithel ahum asi India da natana malem pumbada nupi khakta phamba kaithel amani sakhang naribani masida nupi kyana makhoigi senthok oiriba mafam asi tha tarelo masi leptana lakrabani Manipur lengana piba mateng na mapung phaba nate malem gi oiba saitheng oiraga sunga sidi roster system da hangdoknaba sinbiba matam oire amaromda Manipur ngasi thokliba traffic jam asidi lambi phana yamna pakthoklabasu yararoi Imphal city gi manungna parking kya gi permission pisin badana tana double parking dagi triple parking toksilakle masina hana lambi tangkhai chatpa yarambadu lambi gi mari thokpagi amakhaktamak chatpa yabagi thawongda leire haina spokesman makhatana phongdoraklen thank you